Kokil khongba asi afaba khudam natte akoibagi fibamda akaiba lakle takpani haina Dr. K.H. Samungawna fongdokre. Kokil uchekna khongba asi afaba khudam natte akoibagi fibamda akaiba lakle haibado takpani haina State Wetland Authority Manipurgi Technical Committee gi Chairman oiriba Dr. K.H. Samungawna fongdorakli. Directorate of Environment and Climate Change ki State Climate Change Cell Manipurna sinduna Climate Change Reporting gi oina chahi asigi khallaba media fellow singa ahanba unnabagi thauram Imphal West District ki Khongliba leiba State Botanical Garden na pangthokre. Thauram aduda wangangbada Dr. Samungawna hai Kokil hairiba uchek asi asaba lamda leiba uchekni. Masi Manipur gumba state singda leiba uchek natte adubu handa climate change na maram oiraga Kokil asi Manipur gi native uchek oirakle. Mahak na makhata na hai Kokil gi khonjel toina tarakpa afaba khudam natte aikhoina haraufam thokte. Adubu henna jeksinfam thoi. State asida haukiba chahi Englishing aniga tara humdoi tara marida uchek asigi marum konkibagi record lauba haure. Thauram aduda saruk yaraduna CSIR gi Chief Scientist Dr. H. Bir Kumar na hai Manipur gi chakhau asi India gi atai state singdasu thanaba haurakle. Adum oinamak mahau di khetnari. Masi lebak leihau chana dabanani asum tauna Manipur da hauba same su mahau sintak chatli. Maramdi Manipur gi lebak leihau asi acidic oi. Mahak na makhatan hai malem gi oina khonglkliba aying asagi khal asina maram oiraga uwa pangthada thanai. Adubu pangthada थाबगी mahut machang oiba khallaga thabana henna fagani masi natrabadi diversity soidana mangkhigani u pambi lak ama thabada ani khak hingbagi mahut u pambi chamnga thabada chamnga mak hingnaba hotnasi loinana chahi khudingi leptana pangthokliba World Environment Day thoram asigi theme asi lamdam asigi oinadi Manipur ga chanaba mawongda thambana fagani aduga numit asida lairiba school college amadi department khudingmakta garden amamam thambada henna afaba oigani haiki thoram aduda Environment and Climate Change ki Director Dr. T. Brajakumar, News Editor Singh amadi Department gi makok thongba sing saruk yaki.